TAMPAKTA KHUNDARIBA Meitei Phurup Asi MATAM AMADA Indonesia Amasung Chinada KHUNDA LEITARAMBA AUSTEROID AMASUng SINANTHROPUS Anigi Yanshinnaba breed Oiramba Yai HAINA ARCHAEOLOGIST Okram Kumar na PHONGDORAKLI Wafam asi ngasi laikidraba Dr. Thingnam Kishan ge mapok numit ka mari lainana Archaeology as a source of understanding the culture of Manipur Hai Behiram da pangthokpa taraga mathoi shuba Dr. Thingnam Kishan Memorial Lecture ge thorom da mahakna phongdokhibane Dr. Thingnam Kishan Foundation Silaga Uripok Sorbonne Thingel da leiba Imphal Public Library Hall da pangthokpa thoram aduga mari lainana Archaeologist Okram Kumar na hai Hauzik Oiriba Manipur gi landmass ase laitringai da samudra gi irol nung da leramne adubu tectonic plates sing ge khainabadagi Himalay chungsang semlakpa matam aduda hauzik Oiriba Manipur gi landmass ase samudra gi irol nung da ge haigalakpane Matam aduda tampaki mafam ase isingna thumlaga leiba maramna stone age ki matamda chingda hana khunda leitaba hokhe masigi khudam hairagade Chandel district ta leiba Songbu cave amasung urkhul ge Kangkhui cave na chingba ase panba yai chingi mafamda ka hena ingbagi matam ama leikhibadagi awang kaithal manbigi area da khundanaba kumtharakhe matang asida all stone age ki matam losilakpaga loinana tampakta khunda leitaba horakle Masing ngasi na chahi lising mga taruki mamang da oibe yai. Tampakta ihan hana khundaba hokibasi wangugi napaching oigani haibagi kudam phangi. Masi chawrak na 2000 BC gi adwai da oigani. Madudagi khunda leitaba asi tapna awang Meitei da samtharakpagi kudam su leitaba nate. Manipura khundaramba mi sing asi karamba kangrupta chanbagi haibado fossil men phangdaba maramna chapchana haiba ngamde. Adubu Manipura khundaramba mi singi culture gi manaba kaya nainabada Songbu cave ki culture ase Indonesia romda khundaramba AUSTEROID ka manaba yawi amaromda Kangkhui cave ki culture asina Mongoloid ki moong mataw yawba Chinagi Sinanthropus race ka manai Tampakta khundariba Meitei Phurup ki miyoi sing ase Mongoloid ki moong mataw su chapchan yawba maramna AUSTEROID Amasung Sinanthropus Anigi Yanshinnaba breed Oiramba Yai HAINA Kumar na makhatana phongdokhe History material singna kari kaino manuscript coins gumba sculpture gumba adegi other architectural remains like go map singsa masina historical monuments hoidone akoi sida monuments kaino singsida kaina Bishnupur gi temples monuments phange adegi Kangna da so koi Krishna gi adegi kaino se labor monuments map sing ladies singsa masigi architectural character singsi yengu matam sida koi se somda Bengal gi dum type of hut character gi kadum bagi roofing style system da khoi na leram bagi kano khara so dum thengnaba lei aduna khoi aduna khoi gi kano sing se cultural kano sing se khoi na listen cultural kano sing se masi adum kano da khoi gi archaeological kano sina nainar batung da khoi da karum makhani cultural la ami leiram mi ase khangbang ami ase kasi de tamjar doi